License gun sing pikhalakadabane laingak pawasi pandam pausiedagi laukhachabane lakadoriba Lok Sabha mikhal mangoinana license gun paibasingna masa-masagi nongmai sing adu manang nakpa police station sing da pisinanaba mari lenaba district magistrate na thokpa order amana khangalagle Election Commission of India na Lok Sabha mikhal gi matam lauthokraba matung mikhal asida pamdaba thodok sing thokadabadagi ngakthoknabagi damak state asigi license gun paibasingna makhoi gi nongmai sing adu Manak nakpa police station sing da pikhanaba mari lainaba official sing na order asi thokibane Thaubal Chandel amadi Kangpokpi gi yauna district magistrate sing na thokpa tongan ba order sing da license gun paiba sing na lakleba March kulumdoi faubage manungda makhoi gi nongmai sing amadi nongmai maru sing adu mari lainaba police station sing da pisin gadabane hai diba order asi bu ngaktaba sing gi license gun adu district police administration na phagat kani haiba wafam khangan khibaga loinan nang Laukhalakliba khongthang asi April 10 amasung April 13 pangthokkodoriba Lok Sabha mikhal ingna tamna pangthoknaba made Santi Raksagi phibam ngaktuna thamnabani haina palle haidiba order asi Lok Sabha mikhal loidriba phauba chanaga nei mikhal loidringagi mamangda license gun paiba singna nongmai amadi nongmai marusing puduna chatpada thingba thamlei order asi nationalized private bank singda mathau tawriba aina khulai paibagi ayaba piriba singda de council loi haire Lok Sabha da mirep oigadabani haina Maheshwar gi yumda nahasingna thomjin khre miyamna sagatpigani haidabade mikhal asi thengnana basem sare Maheshwar pawasi pandam pause dagi lokhachavane lakadoriba Lok Sabha mikhal da political activist Maheshwar thaunaujam mirep oina thokadabani haina yumbi lupki yamlaba nahasingna ngarang mahaki kaisampata leiba mayumda thomjin khre miyamna mahakpu mapung phana sagatpigani haidabade mikhal asi thengnana basem sare haina Maheshwar na laukthokre Miyamga unabaduda Maheshwar na hai Miyamgi hulkhangna parliament wa ngang ngamgadaba mihut ama thagat paibase aikhoi khudingmaki tangai fadaba thodang ne mikhal naksilaklaba matam asida irang asigi wafam nathairaga aikhoi maselgi marakta hunaduna leibagi matam natte hai khe mahangna makhata na hai lamdam asigi yelomi phurup singbu kanjanaba amade manipurgi ngamkhai kaidanaba honariba sing asibu miyamna khangbiduna sagatpi basigi damak tawbimal khangba utle Adumoinamak mikhalgi kallaba mayaina mahakpu sagatpiramba miyoisingna nathaiduna thambigadra haibagi akiba leibana mirep oinaba phirep laudana lakpane miyamna bu mapung phana sagatpiduna parliament amna miyamgi pakholo oina thabigani haidabade mirep oinabagi phirep laugani haina mahakna phongdokhe nakalamaromda ngarang Maheshwar gi yumda thomjilakhiba yumbi lupki wangangloi Gyan Prakash na hai Manipurda wairagliba tangdu laitadaba phibam asida naha mayam tumina leisinba chumdre haiba wakhalonda Lup asigi yamlaba nahasingna ngarangi khongjang asi changsinba nei karamba miyoibu miyamgi mihuroina thagatkani haiba kumna nainaduna miyamgi ihul khangadaba miyoitabu mihuroina thagal asi haiba wakhalonda Maheshwar su mirep oidaba yade haiba kholaudana ngasigi khongjang asi changsinba nei lakadoriba mikhal khudingmakta party gi khenaba thamdana afaba miyoi khaktada nahasingna saugatkani amade lamdam asida leriba politics ki amotpa saktam sing sengdoknaba lup asigi thaumi singna campaign sathaba huragani haina phongdokhe Inner Manipur Parliamentary Constituency da inaunoba miyoi ama BJP gi mirep oina thagalaklaba yare pawasi pandam pause dagi lokhachavane ECI na taragani pansuba Lok Sabha mikhal gi matam lauthokhibaga loinana Manipur gi oina tangkak ani da April 18 amasung April 13 ta mikhal pangthoknaba sem sakhibaga loinana Inner Manipur Parliamentary Constituency da ruling party BJP gi mirep oina Inaunoba miyoi ama party gi mirep oiraklaba yare News 18 gi pawama gi matungin na hanagi BJP gi MP Union Minister of State for External Affairs and Educational RK Ranjan nataba inaunoba miyoi ama bu party gi mirep oina thagalakpa yai haina panare pawgi likhun asina makha taraduna Manipur da mamang sahi gi May 3 dagi thorokliba irang asiga mari lainana Union Minister RK Ranjan bu state asigi miyamna penadaba leibaga loinana mahak nataba atopa miyoi ama party gi mirep oina thagat haningbagi apamba sing phongdoknarakle party gi mirep oina ba miyoi ahum mari gi ming khangatpada BJP gi Manipur Pradesh ki president adhikari mayum Sarda Devi amasung retired lieutenant general Himalaya gi ming yauribane Manipur gi apunba mising gi tangkhai ama nupina oiriba state asida nupina lumna lawbaga loinana BJP state president oina Sarda bu hablakpane mahakna ahanba BJP state ki nupi president oiribane Haujik thokliba Manipur gi irang asigi matangda hena kumna khangba misak amasung mahak masa oibaga loinana irang asibu loisinana ba honabada achauba thaudang ama lauduna laklibane
असिगुम्बा कया असि लैबना महाकपु बीजेपी की मिरेप ओइना थादोक्लबदे लमदम असिगी मियामगी अपाम्बा खंगना थबक तौरकनी हाइबगी थाजबसु मियामदा लैरिबने अमरोमदा थबक्तगी पोथारबा लेफ्टिनेंट जनरल हिमालयासु इंडियन आर्मी द अचौबा मफम अमा कंदुना थबक तौरंबा अमदे नेशन असिबु ngakpada अचौबा थौदांग लौरंबदा नतन स्टेट असिदा था तरा हेलगलबा इरांग असिगी मतंगदसु मयेक सेंगना खंगबा मियोय अमा ओइबना करिगुम्बा महांगना एमपी अमा ओइना मणिपुर मियामगी मिहुट सिल्लबदे लमदम असिगी मियामगी अनिंगबा पाम्बा खुदिंगमक सेंटर की लुचिंगबसिंगी मनाकोंग याहोनबा ngamgani हाइबगे थाजबा मियामदा लैरिबने हंदक पांगथोकदोरिबा लोकसभा मिखल असिदा आउटर मणिपुर पार्लियामेंट्री कंस्टिट्यूएंसी द हौजिक हौजिक एमपी ओइरिबा लोरहो एस फोजे अमुगन मिरेप ओइबा याबगी थाजबा लै महाक नागा पीपल्स फ्रंट एनपीएफ की मिरेप ओइना ममांगी लोकसभा मिखल द माइ पाखिबने अतोपा पाउगी लेखुन अमगी मतुंगिना दे एनपीएफ न लोरहो एस फोजे नतब मियोय अमा थादोरकपा रोल अमना हाइरे सीएनएन न्यूज 18 न चीफ मिनिस्टर एन बीरेन ग उनबा मद महाक पांगथोकदोरिबा लोकसभा मिखल असिदा थोगनिंगदबा थौदोकसिंग थोक्तनबा सेंटर दगी अहेनबा पैरामिलिटरी कंपनी कुनमरी थाबीरकनबा सेंटर द हाइजखरे हानना मणिपुर द पार्लियामेंट्री फोर्स कंपनी तरागा माथोई लैरिबने ngasi nongmani gi manungda manipur gi mp seat anisigi oina party gi kanabu mirep oigadagi haibagi khanglaga nei mahakna makha taraduna prime minister narendra modi gi vision ab ki war 400 par haibasida mahaki state asina thajaba thamli haina su chief minister na phongdokladuna democracy sat palaibak amada khwaidagi shakti leibasi ballot pi power nei maram asina manipur gi seat animang party gi mirep na mai pakna ba angamba thak to honaduna नरेंद्र मोदी बु अमुगन लैबाक असिगी लुचिंगबा ओहेनना बहोनबद अचौबा थौदांग लौगने लैबाक असिगी अतै स्टेट कुम मणिपुर की वारी बु विकसित भारत अमा ओहेनगने मोदी गवर्नमेंट असिना अवांग नोंगपोक स्टेट सिंगदा अहेनबा मिडियंग संगदुना चाउखत थौरांगी थबक सिंग खुमांग यांगसिनना चंगसिले हाइनसु चीफ मिनिस्टर न फोंगदोखे इलेक्शन कमीशन ऑफ इंडिया न तरागनि पानसुबा लोकसभा मिखल अप्रैल तरागा मापनदगी हौरगा जून तरा फाउबा तांकक तरे थोंगना मिखल पांगथोंगनबा मतम लेपखिबने मणिपुर की ओइना मिखल असिदा तांकक अनिदा अप्रैल तरागा मापन अमसुंग अप्रैल कुनगा तरुकता पांगथोंगनबा लेपखिबने लैबाक असिगी ओइना बोट मसिंग जून मरी द थीगनी अदुगा जून तरुकी ममांगदा मिखलगा मरी लैनना थबक थौरमसिंग लोइसिनबा खंगनखे एमपीडीएफ के चामगा मसुबा बटालियन की लानमी सिंग वासक लौख्रे पावसी कंगला पाउ पाउसेदगी लौखटजबने ममांग सही की मे अहुमदगी हौना कुकी नार्को टेररिस्टिंग न मैतैदा लांदारखिबसिदगी खुल ngaksanaba pandamda semkhiba manipur people's defense force mpdf की अहानबा चामगा मापन सुबा बटालियन की लानमे संगलुप सिंह लान की ट्रेनिंग लोइदुना ngasi इमा लैबाक ngakani हाइना वासक लौबगी थौरम पांगथोखरे थौबाल डिस्ट्रिक्ट की इसम खुनौ लंपाकता पांगथोखिबा वासक लौबगी थौरम अदुदा इंडिजिनस पीपल्स ऑर्गेनाइजेशन मणिपुर इपोम की सेक्रेटरी राकेश मोइरांगथेमना चीफ गेस्ट अमदे फोक्स की जनरल सेक्रेटरी अंगोम पुनिल कुमार अमसोंग इसम खुनौदगी मैरा पाइबी लुचिंगबी कयासु सरुक याखे।